Bishnupur district ke manung chana laiba number kendra ge utlau kangjibung mamang lekai dige Keisham Ratan jahi kontra manga kidney animak fail oiduna phamungda yata duna leibagi awaba paudam TOMTV na kanaba report oina sandoktuna miyamda sandokraba tungda tongan ba maikai kayadagi imung asida lepa leitana mateng lakle ngasisu chief minister and birengi pautak matungina imung asida sale gi mateng pangkhiba kaloinana Leingakna achongba sale khodingmak putoktuna kidney transplant touragani hairi hiramasigi matangda TOMTV gi akanaba paudam mama Matam kayagi mamangdagi kidney animak fail oiduna hingnabagi mami mamsilaklaba udlaw kangjibong mamang likaidagi Keisham Ratan gi anaba amadi imong asina thengnariba awabasinggi matangda TOMTV na akhanaba paudam ama oina miyamda sandokrabagi iroinna state asigi chief minister and birengi yathang matung ina ichamgi hanagi president nongthombam Rajendrona luchingba team amana hakthengna chatuna selgi mateng pikhibaga loinana Leingakna achangba sel pumnamak puthoktuna kidney transplant touragani haina lauthokre miyamgi luchingba amadi miyamgi chief minister Minister ni hainariba state asigi chief minister and birenna miyam gi thajaba sibu hena chesilan baga loinana lairaba sing amadi miyam gi yaifana thabak sing paikhalakpagi saruk amu oina ngasi anaba sida akhanaba miyeng changduna hingnabagi mami mamsilaklaba Ratan gi thawai kannaba hona khibane asigumba minungsigi mateng asi pangbirakpada imung manung amadi leikai gi miyamna chief minister bu thagatpa amadi tawbimal khangba ulakhe khongchad adugi saruk amu oina N Rajendrona sel gi mateng su pangkhe khongchad adugi matangda N Rajendrona hai yamna nungaiba pawamada Janimsta kidney transplant tawbagi khudong chaba chaliba chayola sigi manungdagi hauna fangba yabagi pibamda leire masida kidney transplant tawgadaba miyoi manga su leirabani masida Keisham Ratan su kidney transplant tawragani hena nungairibadi Ratan da kidney pigadawba donor leiramba sina thabagasi hena laihalle transplant tawba sida achangba senfam sing Leingakki maikaidigi puthokani haina thajabasu pikhe ngasi numijung mamatong pung 3 taba matamda imung manungi miyoi sing yauna Janims ki director gi office ta wari sanaduna anabagi fibam yenglaga athubada hospital sida pukhatuna kidney transplant tawnaba sem saba horagani asi yona awaba taraba matamda Manipuri mafam ataida toina thoktaba mongda laikai amadi club ki miyamna angamba mongda self help donation tawduna awaba taraba imung asida mateng panglamba sida S Rajendrona thagatwa phongdokhe nakalamoromda TOMTV na akhanaba pawdam oina sandoktuna khangda udana leramba awaba taraba kaya khanghanduna mateng pangnabagi tanja ama pibabu angakpa phangna harawba madi nungaiba phongdokhe loinana makha tanasu khangda udana leiriba kaya puthoraknaba pukning thogatke ahan madayegi kaino akogi electronics media TOMTV bu ayana nai thagat ba phongdok chari maramdi karigi no arkanda akogi kachin corner mayam da koin udaba khangdaba apan thopang amjadaba adagi leite laire dagi kanaguma ma unarga chalakanda gi anabagi netraga leite phibam phongdopang amdaba mayam ase koigi handaki sei khrasi dai tare akogi electronics media chauba thauda ama lawrpudagi ngachi su aigi nungsiraba koigi sanaroema aigi cha sigi paudam si koigi TOMTV na puthokpirakpudagi aigi chanupi sina yamna nungaitaba macha ani duga magi leijarama lowing khombawda yolaga magi nupa sigi thawaide kallaga di hena mamitagi mapi targa tawusi koigi achaubu daitem ko lobirapa TOMTV na sina maram orkanda ngasi si ai mafam si yogjarpani ngarang ma ai kaino koigi onam siamna siamna serious oina lawba aduga sigi koi concern area sigi koi tamuba singta hoji education minister oi biri ba mana siamna serious oi lawba simaina koi ngarang maksi koi tana jarga Janims ki director tana jare kari kamai to bi ain to kanda koi da kwai nungai ba pawamna Janims ta andaki hafta mu numi mari mangane sigi manungda koi kidney sin me transfer to usi hawudawre hoji pawusi moi mioi manga leire hai adu magi sukari guma magi donor si leiraba adu nungai ba amna donor su leire na haibire adu hojik se khoi lai se moi club ki lekai gi meeting ga tawraga ko che sang se pur kan horen pung 3 da director gi koi meeting ama tawgani adu hariba meeting se magi che sang gi magi anab sing se thoidok pa leitraga di adu ma koi onabun semna adu ga koi concern minister na concern MLA na asobu daitam ko lawra magi kitchen se senbe ya bu chopuse samata dum samati leirabra magi film na kai to leiram dragadi hana si ka ai laikai miyam da su nanga ina yam nungai jabse laikai miyam na pesa khairaga tawraga honabi rambse sidagi hana laikai club ai thamoi dagi hana aidi miyoi ba mana nara kanda udaba miyoi khaju leib yengdaba koi society da adubu sigi area sigi oina di madugi tongan bam ko ubusi masu
ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯣꯠꯁꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯍꯦꯕꯤꯠ ꯑꯃ ꯂꯩꯔꯝꯗꯕꯁꯦ ꯉꯁꯤꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯊꯧꯗꯥꯡꯈꯛ ꯂꯧꯔꯒ ꯏꯅꯣꯠ ꯑꯃ ꯄꯤꯔꯛꯄꯁꯦ ꯁꯤ ꯃꯈꯥ ꯇꯥꯅꯁꯨ ꯇꯣꯝ ꯇꯤꯚꯤꯅ ꯑꯗꯨꯃꯛ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ